Matang-chadaba minungsi. Matam amada yamna minungsi chaubina kara khunba nupa ama lerami. Mahakna chaba thakpa phangjadraba miyoi-singda numit khudingi ayuk amasung nungdangi chaklin pijarami. Numit khudingi chap manaba ensang pijaba aduda chaba thakpa phangjadraba sing aduna ensang hong-hongduna pijanaba wakatlami. Makhoigi wakat adu tabada inak khunba nupa adu ngaklami. Mahakna khalami. Aina maram amata laitana Makhoibu nungsiduna araiba khara pijaraga makhoina ningai tauba haurakliba asina karam tauriba chanone haina mapukningda khallaga mathangi numittasu hana yensang adu adum thongduna puthoklami matam aduda chaningai thakningai leijadraba sing aduna inak khunba nupa adubu question-duna thamkhre chathok chasinna hankhidre mamai thangdadi upai leitraba inak khunba nupa adugi imung manungna police kaurami police laklaba phawbada leitalaira sing adu hongdokpadi lairaduna ensang hong-hongduna pijanaba kholau lauba horaklami police sing aduna ngakladuna hairaklami nakhoidi niraga chaba kangbu nakhoina mi na pijaribadu chage haidradana ningai amuk tauribasina karigino police ki wa adu tadraduna makhoigi ensang hong-hongduna pijanaba lauba hingatlami phibam aduda police sing aduna su mayam adu phu cheiduna tankhaiduna irang chakthokhan basu panlamde maram aduna ina khunba nupa aduda chaningai thakningai leitrabe singi apamba adu yathokina bawafam hodoklami police sing aduna ina khunba nupa adu dhairaklami karigumba aikhoina makhoibu phu cheiduna tankhairabadi asok apan yaurabadi adum gumba pukchel chawraba nupa amadi mingchat ikai khumnaba mangningai machak ama oiragani yamdrabada adomgi yamna pukchel chawraba migi mateng panganma misakni adomgi mingchat adu manghaningbrani asum nangaklami mamai thangda ina khunba nupa aduna mahakna mateng pangliba pijabitak tawriba miyoi sing adugi wakat adu yaduna nungti ensang mathel hong-hongduna pijaba horaklami Matang-chadana minungsi chawruba asisu karigumba matamda nakhong saningai ni aroibada pawilai newsletter gi channel beng mi de khodimak puthagachari